ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯤꯟꯊꯤꯕꯤ ꯌꯨꯝꯒꯥꯏꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯝꯖꯤꯡꯊꯣꯛ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯤꯛꯂꯕ ꯈꯨꯜ ꯑꯃꯗ ꯄꯤꯛꯂꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯅꯤꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯧ ꯑꯅꯤꯁꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯅꯥꯃꯅ ꯊꯕꯛ ꯑꯃ ꯇꯧꯈꯤꯕꯗ ꯃꯈꯣꯏꯁꯨ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯃꯈꯣꯏꯗꯤ ꯑꯐꯕ ꯋꯥꯈꯜ ꯈꯟꯕꯁꯨ ꯍꯩꯇꯦ, ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯁꯤ ꯈꯛꯇꯅꯤ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇ ꯆꯨꯗꯨꯅ ꯂꯩꯔꯤꯕ꯫ ꯐꯠꯇ꯭ꯔꯕꯤ ꯃꯧ ꯑꯅꯤꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯃꯝꯁꯨ ꯂꯩꯔꯝꯃꯤ꯫ ꯄꯥꯛꯂꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯆꯥ ꯑꯅꯤꯗꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡꯅꯤ꯫ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯔꯩ ꯇꯧꯅꯔꯛꯂꯤ꯫ ꯈꯨꯠ ꯐꯥꯎꯕ ꯊꯥꯕ ꯍꯧꯅꯔꯛꯂꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯁꯨꯃꯥꯡꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯕꯤ ꯃꯦꯂꯩꯗꯨ ꯏꯁꯥꯎ ꯁꯥꯎꯕ ꯃꯇꯧꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ "ꯍꯦ, ꯐꯖꯅ ꯁꯥꯟꯅꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ?" ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯃꯦꯂꯩꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯊꯣꯏꯕꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯁꯤꯟꯅꯗꯨꯅ, "ꯏꯃꯥ, ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯐꯨꯔꯤꯅꯤ." "ꯏꯁ, ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯤꯕ ꯑꯉꯥꯡꯅꯤ ꯌꯦꯡꯉꯨ꯫ ꯍꯦ ꯑꯉꯥꯡ, ꯏꯆꯥꯁꯤꯗ ꯐꯨꯏ ꯀꯥꯏꯅ ꯅꯪꯒꯤ ꯅꯃꯥꯗꯨꯅ ꯏꯆꯥꯗ ꯐꯨꯅ ꯏꯟꯁꯤꯟꯕ꯭ꯔꯣ? ꯍꯥ, ꯏꯟꯁꯤꯟꯕ꯭ꯔꯥ ꯍꯥꯏꯕ?" ꯊꯣꯏꯕꯒꯤ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯆꯥꯎꯕꯁꯨ ꯊꯨꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ, "ꯏꯗꯣꯝꯆꯥ, ꯑꯩ ꯃꯉꯣꯟꯗ ꯐꯨꯈꯤꯗꯦ, ꯃꯥꯅ ꯀꯗꯔ ꯇꯧꯕꯅꯤ." "ꯍꯩ, ꯅꯆꯤꯟ ꯊꯤꯕ ꯉꯥꯡꯒꯅꯨ, ꯐꯨꯗꯨꯅ ꯍꯦꯛꯇ ꯀꯞꯄ ꯌꯥꯕ꯭ꯔꯣ?" "ꯈꯨꯔꯥꯅ ꯐꯨꯕ ꯍꯧꯗ꯭ꯔꯤꯉꯩ ꯏꯗꯣꯝꯆꯥꯁꯨ ꯀꯞꯁꯤꯟꯅꯩꯗꯨꯗꯤ." "ꯃꯁꯤ ꯑꯣꯟꯊꯣꯛꯅ ꯂꯝ ꯍꯦꯟꯗꯧꯔꯤꯕ ꯑꯉꯥꯡꯅꯤ ꯃꯁꯤ, ꯅꯪꯗꯗꯤ ꯐꯨꯗꯅ ꯇꯣꯛꯂꯔꯣꯏꯀꯣ ꯅꯪ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩꯗꯨ ꯆꯥꯎꯕꯒꯤ ꯃꯅꯝꯗ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯖꯤꯟꯗꯨꯅ ꯆꯥꯎꯕꯕꯨ ꯀꯟꯅ ꯐꯨꯔꯤ꯫ ꯆꯩꯅꯥꯈꯣꯜ ꯐꯪꯂꯕꯅꯤꯅ ꯆꯥꯎꯕꯗꯨ ꯑꯣꯈꯣꯡꯅ ꯀꯞꯂꯤ꯫ "ꯍꯦ, ꯑꯩꯅ ꯐꯨꯏ ꯍꯥꯏꯗꯅ ꯅꯃꯥ ꯆꯤꯟꯊꯤꯕꯤꯗꯅꯦ ꯍꯥꯏꯗꯣꯛꯄ ꯌꯥꯔꯦ, ꯚꯥꯞ ꯇꯥꯔꯦꯗꯅ?" "ꯍꯥꯏꯗꯣꯛꯀꯅꯤ, ꯑꯩꯗꯤ ꯍꯥꯏꯗꯣꯛꯀꯅꯤ." "ꯍꯩ, ꯀꯌꯥꯗ ꯊꯧꯅꯥ ꯐꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤꯅ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩꯗꯨ ꯆꯥꯎꯕꯒꯤ ꯃꯅꯥꯗꯨ ꯑꯃꯨꯛ ꯂꯩꯊꯠꯂꯤ꯫ ꯆꯥꯎꯕ ꯁꯨꯒꯠꯇꯨꯅ ꯆꯩꯅꯥꯗꯨꯕꯨ ꯈꯥꯡꯉꯤ꯫ ꯃꯇꯥꯡꯗꯨ ꯍꯦꯛ ꯆꯥꯅ ꯃꯦꯂꯩꯒꯤ ꯃꯆꯦ ꯑꯣꯏꯔꯤꯕꯤ ꯂꯩꯁꯅꯥꯗꯨ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯆꯥꯗ ꯈꯨꯠ ꯊꯥꯔꯝꯕꯁꯤꯕꯨ ꯎꯕꯗ ꯂꯩꯁꯅꯥꯗꯨ ꯃꯊꯕꯥꯛ ꯌꯩꯗꯨꯅ, "ꯏꯃꯥ ꯏꯕꯦꯝꯃ, ꯍꯔꯦ ꯍꯦꯛꯇ ꯍꯔꯦ, ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯗꯤ? ꯍꯦ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ?" ꯃꯦꯂꯩꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯥꯎꯕꯒꯤ ꯃꯅꯥꯗꯨ ꯐꯠ ꯊꯥꯗꯣꯛꯏ꯫ ꯂꯩꯁꯅꯥ ꯌꯥꯝ ꯁꯥꯎꯅ ꯃꯦꯂꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗ ꯈꯨꯠ ꯊꯥꯔꯤꯗꯤ?" ꯎꯁꯤꯠꯇꯕ ꯃꯇꯧ ꯑꯃꯒ ꯂꯣꯏꯅꯅ ꯃꯦꯂꯩ ꯃꯥꯅꯁꯨ ꯈꯨꯝꯂꯛꯏ, "ꯏꯆꯦ, ꯅꯆꯥꯁꯤ ꯋꯥꯔꯧ, ꯃꯤꯕꯨ ꯍꯥꯠꯀꯦ ꯇꯧꯏꯅꯦ." "ꯏꯁ, ꯏꯆꯥ ꯋꯥꯔꯧ ꯀꯥꯏꯗꯅ, ꯍꯦ ꯑꯉꯥꯡ ꯅꯤꯡꯉꯝꯕꯤ, ꯅꯪꯅ ꯁꯥꯟꯅꯕ ꯀꯣꯛꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ?" "ꯍꯦꯔ ꯏꯆꯦ, ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯉꯥꯡ ꯁꯩꯗꯅꯁꯨ ꯇꯧꯔꯝꯕꯒꯤ ꯋꯥꯅꯤ." "ꯅꯆꯥ ꯐꯥꯎ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯤ, ꯃꯤꯒꯤ ꯃꯆꯥ ꯋꯥꯔꯛꯄꯤꯔꯤꯅꯤꯅꯦ, ꯍꯥ, ꯉꯛꯆꯔꯦꯗꯀꯣ, ꯉꯛꯆꯔꯦꯗ." "ꯏꯆꯦꯍꯣꯏꯗꯤ ꯁꯪꯒ ꯆꯥꯎꯕꯤꯅꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯒꯤ ꯌꯨꯝꯁꯤꯗꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯆꯥꯁꯤꯗ ꯆꯠꯂꯤꯕ ꯐꯠꯇꯕ ꯁꯥꯖꯠꯁꯦ ꯏꯆꯦꯍꯣꯏꯗꯤ ꯀꯔꯤꯝꯇ ꯈꯪꯂꯝꯂꯔꯣꯏꯌꯦ꯫ ꯅꯪꯒꯤ ꯅꯆꯥꯅ ꯀꯌꯥꯝ ꯐꯗꯅ, ꯍꯥ, ꯑꯩꯒꯤ ꯏꯆꯥꯗ ꯋꯥ ꯉꯥꯡꯂꯤꯕꯅꯣ?" "ꯍꯣ, ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯁꯅꯥ ꯃꯇꯨꯝꯅꯦ, ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯕ." "ꯍꯥꯏꯌꯣ, ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ, ꯆꯤꯟꯊꯤꯕꯤ! ꯅꯪꯅ ꯄꯣꯛꯄ ꯅꯆꯥꯅꯕꯨ ꯀꯌꯥꯝ ꯐꯔꯨꯅꯦꯒꯦ?" "ꯏꯆꯦ, ꯅꯪꯒꯤꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯏꯆꯦꯅꯦꯅ ꯑꯩꯅ ꯁꯨꯝ ꯐꯥꯊꯕꯤꯕꯒꯤ ꯋꯥꯅꯤ, ꯃꯈꯥ ꯁꯨꯝ ꯁꯝꯊꯔꯗꯤ ꯋꯥ ꯌꯥꯝ ꯀꯥꯏꯅꯔꯛꯀꯅꯤ." "ꯑꯦ, ꯀꯩꯗꯧꯗꯣꯏꯕ, ꯍꯥ, ꯀꯩꯗꯧꯗꯣꯏꯕ? ꯅꯪꯅ ꯀꯩꯗꯧꯗꯣꯔꯤꯒꯦ ꯑꯗꯨꯗꯤ ꯍꯥꯏꯔꯦ, ꯆꯤꯟꯊꯤꯕꯤ, ꯍꯨꯔꯥꯜꯂꯤ ꯆꯠꯄꯤ ꯆꯤꯟꯊꯤꯕꯤ!" "ꯍꯣ, ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯋꯥ ꯉꯥꯡꯅꯔꯒꯅꯦ ꯏꯆꯦꯗꯧꯅ ꯃꯤꯒꯤ ꯃꯌꯨꯝ ꯊꯨꯒꯥꯏꯕꯤꯌꯦ, ꯌꯨꯝꯒꯥꯏꯕꯤ, ꯍꯣꯏ ꯌꯨꯝꯒꯥꯏꯕꯤ, ꯑꯣꯏꯗ ꯄꯥꯗꯕ ꯍꯥꯏꯖꯤꯜꯂꯒ ꯃꯤꯒꯤ ꯃꯌꯨꯝ ꯊꯨꯒꯥꯏꯕꯤ, ꯌꯨꯝꯒꯥꯏꯕꯤ." "ꯍꯣ, ꯏꯊꯧꯅꯦ, ꯅꯪꯕꯨ ꯉꯝꯖꯕ꯭ꯔꯣ ꯅꯪ? ꯍꯣ, ꯄꯥꯝꯖꯗꯦ, ꯏꯁ, ꯌꯨꯝꯒꯥꯏꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯒ ꯏꯆꯦꯗꯤ ꯌꯥꯝ ꯂꯦꯝꯖꯔꯤꯕ ꯑꯣꯏꯔꯦ, ꯉꯛꯆꯔꯦꯗꯀꯣ ꯂꯥꯏꯃ, ꯖꯥꯠ ꯖꯥꯠꯀꯤ ꯃꯤꯅꯤ ꯇꯧꯔꯤꯁꯦ." "ꯍꯣ, ꯁꯥꯕꯤꯅ ꯃꯃꯥ ꯅꯣꯛꯅꯔꯤꯕ,
ꯈꯨꯕꯥꯛꯇꯨ ꯈꯨꯖꯤꯟꯈꯤ ꯏꯕꯦꯝꯃ ꯂꯝꯆꯠ ꯆꯨꯝꯗꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯔꯒ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯏꯕꯨꯡꯉꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯍꯦ ꯅꯪ ꯉꯥꯏꯈꯣ ꯀꯩꯅꯣ ꯂꯝꯆꯠ ꯆꯨꯝꯗꯕ ꯍꯥꯏꯗꯤ ꯍꯥ ꯂꯝꯆꯠ ꯆꯨꯝꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯩꯃ ꯑꯗꯨꯛ ꯌꯥꯝ ꯑꯍꯜ ꯑꯣꯏꯔꯒ ꯏꯆꯦꯗꯤ ꯌꯥꯝ ꯄꯪꯉꯤꯅ ꯑꯗꯨ ꯐꯥꯎꯕ ꯈꯪꯖꯕ ꯉꯝꯗꯕ꯭ꯔꯣ ꯑꯩꯒꯤ ꯂꯝꯆꯠꯅ ꯀꯔꯤ ꯇꯧꯔꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯏꯕꯦꯝꯃ ꯅꯅꯥꯎꯅꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯏꯆꯦꯒꯤ ꯋꯥꯔꯤꯗꯣ ꯍꯣꯔꯦꯟꯂ ꯀꯩꯅꯣ ꯁꯥꯟꯅꯔꯁꯤ ꯁꯛꯇꯥꯁꯤꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩꯗꯨ ꯑꯄꯤꯛꯄ ꯃꯆꯥꯗꯨ ꯄꯨꯁꯤꯜꯂꯒ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ ꯂꯩꯁꯅꯥꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯔꯛꯄ ꯃꯇꯝꯅꯤ ꯃꯦꯂꯩꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯔꯤ ꯃꯆꯥ ꯊꯣꯏꯕꯗꯨ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯏꯆꯥꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯏꯃꯥ ꯗꯗꯥ ꯍꯣꯏꯗ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯍꯧꯋꯦ ꯑꯗꯨ ꯆꯥꯅꯤꯡꯉꯤ ꯏꯃꯥ ꯍꯥ ꯀꯌꯥꯝ ꯆꯥꯎꯕ ꯉꯥꯅꯣꯅꯦ ꯌꯥꯝ ꯆꯥꯎꯋꯤ ꯏꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯣꯏꯅ ꯆꯥꯊꯣꯛꯈꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯆꯥꯁꯤ ꯏꯃꯥ ꯃꯦꯂꯩꯗꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯈꯟꯅ ꯃꯥ ꯉꯥꯏꯍꯥꯛꯇꯤ ꯈꯜꯂꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯦ ꯉꯥꯗꯨ ꯀꯥꯏꯗ ꯂꯩꯍꯧꯋꯦ ꯆꯥꯛꯈꯨꯝ ꯃꯄꯥꯟꯗ ꯂꯩꯍꯧꯕꯅꯦ ꯏꯃꯥ ꯅꯃꯥꯆꯧꯕꯤꯗꯤ ꯂꯩꯍꯧꯗ꯭ꯔꯣ ꯈꯪꯗꯦ ꯏꯃꯥ ꯂꯩꯕ ꯎꯔꯝꯗꯦ ꯑꯗꯨꯗꯤ ꯆꯠꯂꯣ ꯍꯨꯔꯒ ꯍꯦꯛꯇ ꯄꯨꯔꯛꯑꯣ ꯏꯃꯥꯆꯧꯕꯤꯅ ꯎꯈ꯭ꯔꯗꯤ ꯑꯩꯃꯨꯛ ꯐꯨꯅꯤ ꯀꯩꯒꯤ ꯐꯨꯗꯣꯏꯅꯣ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯆꯠꯂꯣ ꯊꯨꯅ ꯍꯨꯔꯨꯁꯨ ꯆꯠꯂꯣ ꯏꯃꯦ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯨ ꯃꯁꯥꯒꯗꯨ ꯍꯥꯏꯐꯦꯠ ꯄꯥꯛꯊꯔꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯉꯥꯗꯨ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯂꯩꯁꯅꯥ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯂꯛꯂꯤ ꯂꯩꯁꯅꯥꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯇꯨꯅ ꯍꯩꯃꯥ ꯉꯥꯒꯁꯤ ꯍꯨꯔꯥꯜꯂꯤ ꯃꯥꯜꯂꯤꯅꯦ ꯊꯣꯏꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯉꯥꯗꯨ ꯃꯈꯥꯗ ꯄꯣꯞ ꯊꯥꯗꯩ ꯍꯥꯏ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯨꯔꯥꯜꯂꯨ ꯍꯥꯏ ꯏꯃꯥꯅ ꯍꯨꯔꯥꯜꯂꯨ ꯍꯥꯏ ꯃꯅꯥꯎꯅꯨꯄꯤ ꯃꯦꯂꯩ ꯇꯥꯅꯕ ꯍꯥꯏꯗꯅ ꯂꯩꯁꯅꯥꯅ ꯈꯣꯟ ꯀꯟꯈꯠꯂꯤ ꯆꯥꯅ ꯊꯛꯅꯕ ꯂꯩꯇ꯭ꯔꯕꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯅꯤꯕ ꯌꯥꯗ꯭ꯔꯣ ꯄꯤꯛꯂꯤꯕ ꯅꯆꯥꯗ ꯍꯨꯔꯥꯟꯕ ꯇꯝꯕꯤꯔꯤꯕꯁꯦ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯅꯦꯍꯦ ꯂꯩꯁꯅꯥ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯦꯂꯩꯗꯨ ꯏꯀꯥꯏꯕ ꯐꯥꯎꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯌꯥꯗ ꯄꯪꯂꯤꯕ ꯑꯉꯥꯡꯅꯣ ꯃꯁꯤꯕꯣ ꯍꯨꯔꯥꯟꯕ ꯁꯨꯛ ꯂꯩꯇꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤꯀꯣ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏꯕ ꯃꯥ ꯉꯁꯤ ꯈꯪꯂꯣꯏꯗꯅ ꯃꯥ ꯃꯦꯂꯩꯅ ꯀꯔꯤꯝꯇ ꯈꯨꯝꯂꯛꯇ꯭ꯔꯕꯅꯤꯅ ꯂꯩꯁꯅꯥꯗꯨ ꯃꯈꯥ ꯇꯥꯕ ꯂꯦꯞꯇꯦ ꯍꯣ ꯑꯉꯥꯡꯁꯤꯕꯨ ꯆꯥꯛ ꯅꯤꯕ ꯊꯥꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯣ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯍꯨꯔꯥꯟꯕ ꯑꯉꯥꯡꯁꯤꯒꯤ ꯃꯃꯥꯗꯨꯕꯨ ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯦꯂꯩ ꯃꯥꯁꯨ ꯍꯟꯗꯛꯇꯤ ꯈꯣꯟ ꯍꯧꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯆꯦ ꯏꯕꯦꯝꯃ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯑꯉꯥꯡ ꯈꯪꯗꯗꯅ ꯄꯥꯏꯔꯨꯕ ꯑꯣꯏꯔꯦ ꯃꯇꯨꯡ ꯇꯧꯅ ꯍꯥꯏꯕꯤꯔꯒ ꯂꯣꯏꯔꯦ ꯑꯗꯨꯛ ꯌꯥꯝꯅ ꯀꯣꯊꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯥꯅꯤ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯑꯉꯥꯡꯅꯤ ꯃꯈꯣꯏꯗ ꯐꯕꯇ ꯀꯔꯤꯅꯣ ꯈꯪꯖꯕ ꯅꯠꯇꯦ ꯑꯉꯥꯡꯁꯤꯗꯤꯅꯦ ꯃꯃꯥ ꯆꯤꯟꯊꯤꯕꯤꯒꯤ ꯄꯥꯈꯣꯜ ꯂꯥꯛꯆꯕ ꯈꯛꯇꯅꯤ ꯏꯆꯦꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯠꯅꯕ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯌꯨꯝꯒꯤ ꯅꯨꯄꯥꯈꯩꯁꯨ ꯂꯥꯡꯐꯩꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯤꯕꯅꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯁꯤꯕ ꯇꯥꯈ꯭ꯔꯦꯗꯀꯣ ꯏꯅꯥꯎꯏꯕꯦꯝꯅ ꯇꯥꯕ ꯒ꯭ꯌꯥꯟꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯥꯏꯗꯀꯣ ꯒ꯭ꯌꯥꯟꯗꯨ ꯇꯥꯃꯟꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯅꯅꯦ ꯋꯥ ꯉꯥꯡꯅꯔꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯗ ꯋꯥꯔꯤ ꯑꯇꯣꯞꯄ ꯂꯩꯔꯛꯇꯕꯒꯤ ꯏꯆꯦꯅ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯁꯤꯟꯕꯗꯤ ꯅꯠꯇꯕ ꯑꯣꯏꯔꯦꯀꯣ ꯍꯣꯏ ꯏꯕꯦꯝꯃ ꯁꯪꯖꯗꯦ ꯅꯈꯣꯏꯒꯨꯝꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝꯒꯅꯦ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯏꯆꯦ ꯑꯉꯥꯡꯗꯨꯕꯨ ꯁꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯨꯔꯥꯟꯕ ꯑꯉꯥꯡꯁꯤꯒꯤꯅꯦ ꯃꯃꯥ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯊꯣꯛꯄꯅꯤꯗ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯆꯠꯂꯨ ꯅꯃꯥ ꯆꯤꯟꯊꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣꯀꯣ ꯊꯣꯏꯕꯁꯨ ꯄꯦꯔꯤ ꯃꯃꯥ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ ꯃꯦꯂꯩꯗꯨ ꯌꯥꯝ ꯁꯥꯎꯅ ꯑꯄꯤꯛꯄ ꯃꯆꯥꯗꯨꯗ ꯌꯦꯡꯂꯒ ꯍꯩ ꯑꯄꯪꯕ ꯑꯉꯥꯡ ꯄꯣꯠꯇꯨ ꯇꯥꯞ ꯂꯧꯔꯒ ꯆꯦꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯍꯥ ꯑꯁ ꯌꯥꯝ ꯄꯪꯕꯁꯤꯕꯨ ꯀꯩꯅꯣ ꯃꯁꯤꯕꯣ ꯆꯦꯟꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯏꯃꯥꯆꯧꯕꯤꯅ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯌꯥꯜꯂꯤꯅꯦ ꯆꯥꯛ ꯑꯝꯇ ꯆꯥꯔꯨ ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯕ ꯍꯨꯔꯥꯟꯕꯕꯨ ꯑꯗꯨꯛ ꯍꯩꯇꯕ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗꯨ ꯄꯛꯆꯗꯦ ꯏꯀꯥꯏꯖꯩꯌꯦ ꯏꯃꯥꯁꯨ ꯅꯍꯥꯟꯃꯨꯛ ꯃꯥꯏꯔꯦꯟ ꯍꯨꯔꯥꯟꯕꯗꯁꯨ ꯏꯃꯥꯆꯧꯕꯤꯅ ꯐꯥꯏꯗꯨꯗꯤ ꯑꯗꯣ ꯏꯃꯥꯁꯨ ꯆꯔꯥ ꯍꯦꯟꯈꯤꯗꯦ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯗꯦ ꯑꯗꯨꯅꯅꯦ ꯃꯄꯥꯟꯗ ꯑꯣꯏꯕꯒꯤ ꯐꯥꯕ ꯀꯣ ꯅꯪꯒꯤꯁꯤꯅ ꯏꯃꯨꯡꯗ ꯐꯥꯕ ꯅꯠꯇ꯭ꯔꯣ ꯑꯄꯪ ꯃꯗꯨꯗꯤ ꯏꯃꯥꯅ ꯑꯃꯨꯛ ꯏꯃꯨꯡꯗꯤ ꯍꯨꯔꯥꯟ ꯑꯩ ꯑꯃꯨꯛ ꯃꯄꯥꯟꯗꯤ ꯍꯨꯔꯥꯟꯒꯦ ꯍꯩ ꯍꯣꯔꯦꯟꯗꯤꯅꯦ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯁꯤ ꯑꯁꯦꯡꯕꯔꯣ ꯏꯃꯥ ꯍꯨꯔꯥꯟꯕꯗ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯐꯥꯕ ꯑꯣꯏꯅ ꯆꯠꯄ ꯇꯥꯕꯅꯤ ꯁꯦ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯗꯨꯒ
ꯇꯨꯃꯤꯟꯅ ꯆꯠꯁꯤ ꯍꯣꯏ ꯏꯃꯥ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯣꯟꯅ ꯑꯃꯨꯛ ꯇꯥꯊꯣꯛꯂꯕ ꯃꯇꯨꯡ ꯆꯥꯎꯕꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯆꯥ ꯆꯥꯎꯕꯅ ꯇꯥꯍꯥ ꯇꯥꯍꯥ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯕꯨ ꯎꯕꯗ ꯂꯩꯁꯅꯥꯁꯨ ꯍꯥꯊꯨ ꯍꯥꯊꯨꯅ ꯍꯪꯂꯛꯏ ꯍꯌꯦ ꯀꯔꯤ ꯋꯥꯔꯤꯗꯤ ꯁꯥꯟꯅꯍꯧꯋꯦ ꯃꯥ ꯍꯣꯔꯦꯟ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯉꯥ ꯐꯥꯕ ꯆꯠꯁꯤꯅ ꯍꯥꯏꯅꯍꯧꯏ ꯏꯁ ꯀꯔꯤꯕꯨ ꯈꯪꯗꯅ ꯃꯈꯣꯏꯅ ꯉꯥ ꯐꯥꯕ ꯆꯠꯇꯧꯔꯤꯕ ꯏꯃꯥ ꯏꯟꯗꯣꯝꯆꯥꯕꯨ ꯉꯥ ꯐꯥꯕ ꯍꯩꯕ꯭ꯔꯅꯦ ꯑꯁ ꯈꯪꯗꯦ ꯃꯕꯨꯛꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ ꯂꯩꯃꯤꯟꯅꯕꯗꯅꯦ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤ ꯑꯗꯣ ꯏꯃꯥ ꯑꯩꯅ ꯎꯕꯗꯗꯤ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯁꯦ ꯆꯥꯕꯗꯤ ꯐꯖꯅ ꯍꯩꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨꯗꯤ ꯃꯊꯤꯕꯣꯡ ꯂꯥꯎꯕ ꯅꯪ ꯈꯨꯔꯥꯒꯤ ꯅꯨꯄꯤꯅꯤꯗꯅ ꯏꯃꯥ ꯃꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏꯁꯨ ꯄꯥꯠꯇ ꯆꯠꯂꯒ ꯂꯣꯡ ꯈꯣꯜꯂꯨꯁꯤ ꯆꯠꯇꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯠꯍꯧꯗꯕꯗ ꯉꯁꯤ ꯅꯣꯡꯃꯒꯤ ꯉꯥ ꯃꯌꯥꯝꯁꯦ ꯃꯈꯣꯏꯅ ꯂꯣꯏꯅ ꯐꯥꯈꯤꯗꯧꯔꯤꯕꯅꯤ ꯍꯣꯏ ꯏꯃꯥ ꯏꯟꯗꯣꯝꯆꯥ ꯆꯤꯟꯊꯤꯕꯤꯁꯦ ꯃꯁꯤ ꯉꯥ ꯐꯥꯍꯜꯂꯣꯏꯁꯤ ꯍꯣꯔꯦꯟꯅꯦ ꯅꯗꯣꯝꯆꯥꯅ ꯍꯦꯛ ꯐꯥꯕ ꯍꯧꯕꯒ ꯅꯪꯅꯦ ꯏꯁꯤꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯒꯗꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯍꯣꯏ ꯏꯃꯥ ꯏꯟꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯒꯦ ꯑꯗꯨꯅꯤ ꯑꯗꯣ ꯏꯃꯥ ꯉꯁꯤꯗꯤ ꯂꯣꯡ ꯈꯣꯜꯂꯒꯨꯝꯁꯤꯗ ꯏꯟ ꯑꯣꯏꯅ ꯆꯤꯡꯉꯁꯤ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯏꯁꯤꯡ ꯑꯔꯨꯕ ꯃꯐꯝꯗ ꯏꯟ ꯆꯤꯡꯉꯗꯤ ꯑꯩꯈꯣꯏ ꯊꯣꯏꯕꯅꯁꯨ ꯏꯃꯥꯗꯤ ꯌꯦꯠꯄ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯉꯥ ꯃꯌꯥꯝ ꯑꯃꯁꯨ ꯐꯥꯔꯅꯤ ꯍꯣꯏꯅꯦꯍꯦ ꯃꯗꯨ ꯌꯥꯏꯅꯦ ꯐꯔꯦ ꯉꯁꯤꯗꯤ ꯏꯟ ꯑꯣꯏꯅ ꯍꯦꯛꯇ ꯆꯤꯡꯂꯒꯦ ꯆꯠꯂꯣ ꯏꯟꯒꯗꯣ ꯑꯃꯨꯛꯇ ꯊꯧꯔꯥꯡ ꯇꯧꯔꯨꯁꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅꯅꯦ ꯌꯦꯡꯉꯨꯁꯣ ꯍꯣꯏ ꯏꯃꯥ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯃꯦꯂꯩꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯉꯥ ꯐꯥꯔꯨꯅꯕ ꯍꯥꯏꯗꯅ ꯄꯥꯠ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯂꯥꯞꯅ ꯏꯟ ꯆꯤꯡꯂꯤꯕ ꯃꯃꯥ ꯃꯆꯥꯗꯨꯕꯨ ꯎꯔꯒ ꯃꯦꯂꯩꯗꯨ ꯃꯃꯤꯠ ꯁꯨꯛꯏ ꯏꯕꯨꯡꯉꯣ ꯑꯥꯗ ꯏꯟ ꯆꯤꯡꯂꯤꯕꯁꯤꯕꯨ ꯅꯃꯥꯆꯧꯕꯤꯒ ꯅꯌꯥꯝꯕꯒ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯃꯣꯏ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤ ꯑꯗꯨꯅ ꯃꯣꯏ ꯍꯥꯟꯅ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ ꯏꯁ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯊꯣꯛꯅ ꯗꯥꯎ ꯌꯥꯔꯣꯏꯗꯧꯔꯤꯗ ꯍꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯃꯨꯟꯅ ꯇꯥꯎꯀꯣ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯇꯨ ꯅꯃꯥꯆꯧꯕꯤꯅ ꯏꯟ ꯆꯤꯡꯂꯤꯕꯁꯤꯒꯤ ꯃꯄꯥꯗ ꯎꯍꯩ ꯄꯥꯝꯕꯤ ꯃꯍꯧꯔꯤꯁꯦ ꯎꯔꯦꯗꯅ ꯍꯣꯏ ꯎꯏꯌꯦ ꯏꯃꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯔꯒꯅꯦ ꯅꯪ ꯎꯍꯩ ꯆꯥꯔꯒ ꯂꯩꯗꯧꯕ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯗꯨꯒꯅꯦ ꯅꯃꯥꯆꯧꯕꯤꯅ ꯏꯟ ꯆꯤꯡꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯎꯍꯩ ꯑꯃꯃꯝ ꯍꯦꯛꯂꯒꯅꯦ ꯅꯃꯥꯆꯧꯕꯤꯒꯤ ꯏꯟ ꯑꯁꯤꯗ ꯂꯪꯊꯒꯗꯕ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥꯆꯧꯕꯤꯒꯤ ꯏꯟꯗ ꯉꯥ ꯆꯪꯂꯔꯣꯏꯀꯣ ꯑꯩꯈꯣꯏꯅ ꯂꯣꯏ ꯐꯥꯔꯅꯤꯀꯣ ꯏꯃꯥ ꯑꯗꯨꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯀꯧꯕ ꯌꯥꯗꯦꯀꯣ ꯂꯥꯛꯑꯣ ꯉꯥ ꯐꯥꯎꯔꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯄꯥꯠꯌꯥꯏ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ ꯏꯟ ꯆꯤꯡꯂꯤꯕꯤ ꯂꯩꯁꯅꯥ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯃꯦꯂꯩꯗꯨ ꯇꯞꯅ ꯏꯆꯦ ꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯅ ꯊꯨꯅꯕꯨ ꯂꯩꯕꯤꯔꯝꯈ꯭ꯔꯦꯗ ꯂꯩꯁꯅꯥꯁꯨ ꯃꯃꯤꯠ ꯅꯥꯎ ꯄꯩꯈꯠꯇꯨꯅ ꯈꯨꯝꯃꯤ ꯍꯩꯃ ꯏꯅꯥꯎꯕꯤ ꯃꯦꯂꯩꯁꯨ ꯂꯥꯛꯂꯤꯗꯅ ꯍꯣꯏ ꯏꯆꯦ ꯅꯅꯥꯎ ꯃꯦꯂꯩꯁꯨ ꯂꯥꯛꯆꯔꯤꯌꯦ ꯑꯣ ꯉꯁꯤꯒꯤꯗꯤ ꯏꯟ ꯑꯣꯏꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯆꯤꯡꯍꯧꯔꯒꯦ ꯅꯪꯒꯤꯗꯤ ꯂꯣꯡ ꯑꯣꯏꯕꯅꯤꯅ ꯈꯔ ꯊꯦꯟꯕ ꯃꯄꯥ ꯌꯦꯡꯂꯨꯔꯣ ꯐꯅꯤ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩꯗꯨ ꯑꯊꯦꯟꯕ ꯃꯄꯥ ꯌꯦꯡꯗꯨꯅ ꯀꯨꯝꯃꯤ ꯑꯗꯨꯒ ꯂꯣꯡ ꯈꯣꯟꯕꯗꯨ ꯍꯧꯈ꯭ꯔꯦ ꯃꯦꯂꯩꯅ ꯉꯥ ꯍꯦꯛ ꯐꯥꯕ ꯍꯧꯔꯛꯄꯒ ꯏꯁꯤꯡ ꯑꯗꯨꯗ ꯐꯟ ꯆꯣꯡꯅ ꯆꯦꯜꯂꯒ ꯆꯥꯎꯕꯗꯨ ꯃꯗꯣꯝꯆꯥ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯗꯣꯝꯆꯥ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯆꯥꯎꯕꯅ ꯏꯁꯤꯡ ꯁꯥꯟꯅꯔꯛꯄꯗꯨꯗ ꯃꯦꯂꯩꯗꯨ ꯏꯁꯧ ꯂꯥꯡꯂꯒ ꯍꯩ ꯅꯪꯅ ꯏꯁꯤꯡꯗꯣ ꯁꯥꯟꯅꯔꯒ ꯂꯩꯔꯕꯗꯤ ꯑꯩꯗꯤ ꯉꯥ ꯀꯝꯗꯧꯅ ꯐꯥꯗꯧꯔꯦ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯃꯥꯅ ꯂꯣꯡ ꯈꯣꯟꯕꯗꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯑꯩꯗꯤ ꯏꯁꯤꯡ ꯑꯗꯨꯝ ꯁꯥꯟꯅꯩ ꯏꯃꯥꯁꯨ ꯉꯥ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯐꯥꯏ ꯏꯁ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣ ꯑꯁꯨꯛ ꯄꯤꯛꯂꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯛꯀ ꯁꯥꯟꯅꯗꯅ ꯑꯁꯦꯡꯕꯅꯤ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯃꯥꯗꯤ ꯉꯥ ꯐꯥꯕ ꯌꯥꯝ ꯍꯩ ꯃꯤ ꯐꯅ ꯑꯗꯨꯝ ꯂꯥꯡꯉꯁꯨ ꯑꯩꯅ ꯏꯁꯤꯡ ꯐꯅ ꯁꯥꯟꯅꯔꯁꯨ ꯏꯃꯥꯗꯤ ꯉꯥ ꯑꯗꯨꯝ ꯐꯥꯏ ꯏꯗꯣꯝꯆꯥꯗꯤ ꯑꯗꯨꯝ ꯉꯝꯗꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯐꯥꯕꯗꯣ ꯆꯥꯎꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯦꯂꯩꯗꯨ ꯃꯕꯨꯛꯇ ꯈꯜꯂꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯇꯁꯦꯡꯅ ꯆꯨꯝꯖꯥꯠꯂ ꯑꯗꯨꯗꯤ ꯏꯆꯦꯁꯦ ꯉꯥ ꯐꯥꯕ ꯊꯧꯅ ꯍꯩꯈ꯭ꯔꯦꯗ ꯑꯩꯁꯨ ꯉꯥ ꯐꯥꯕ ꯍꯩꯕꯤꯅꯤ ꯍꯥꯏꯅꯅꯕ ꯃꯥꯅ ꯏꯁꯤꯡ ꯐꯅ ꯁꯥꯟꯅꯔꯕꯁꯨ ꯉꯥꯁꯦ ꯍꯦꯛꯇ ꯐꯥꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯦꯂꯩꯗꯨ ꯃꯈꯥ ꯇꯥꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯔꯤꯕꯅꯤꯅ ꯃꯦꯂꯩꯗꯨ ꯉꯥ ꯑꯃꯇ ꯐꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯦꯂꯩꯅ ꯉꯥ ꯑꯃꯇ ꯐꯥꯗꯕꯁꯤꯗ ꯆꯥꯎꯕꯗꯨ ꯅꯣꯛꯃꯤ ꯇꯧꯅ ꯗꯣꯝꯆꯥ ꯉꯥ ꯐꯥꯕ ꯉꯝꯗ꯭ꯔꯕꯣ
ꯏꯗꯣꯝꯆꯥꯗꯤ ꯉꯥ ꯐꯥꯕ ꯍꯩꯇꯦꯅ꯫ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯦꯂꯩ ꯃꯥꯁꯨ ꯈꯣꯟ ꯋꯥꯡꯈꯠꯂꯛꯏ꯫ ꯍꯦ ꯆꯤꯟꯊꯤꯕ ꯉꯥꯡ, ꯅꯪ ꯊꯨꯅ ꯀꯥꯈ꯭ꯔꯣ ꯆꯠꯂꯣ, ꯏꯁꯤꯡꯁꯤꯗꯅꯦ ꯅꯝꯁꯤꯜꯂꯨ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯉꯁꯤ? ꯃꯦꯂꯩꯒꯤ ꯑꯗꯨ ꯀꯟꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯥꯎꯕꯗꯨ ꯈꯔ ꯀꯤꯕ ꯐꯥꯎꯔꯗꯨꯅ ꯃꯁꯤ ꯈꯔ ꯂꯦꯡꯂꯒ ꯂꯦꯞꯄꯤ꯫ ꯁꯣꯝꯗꯅ ꯏꯟ ꯆꯤꯡꯂꯤꯕꯤ ꯂꯩꯁꯅꯥ ꯃꯥꯁꯨ ꯏꯟ ꯑꯗꯨꯕꯨ ꯆꯤꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯉꯥꯁꯨ ꯃꯌꯥꯝ ꯑꯃ ꯐꯥꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯕꯁꯤ ꯎꯔꯒ ꯊꯣꯏꯕꯗꯨ ꯎ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯎꯍꯩ ꯑꯗꯨꯕꯨ ꯆꯥꯕ ꯍꯧꯔꯤ꯫ ꯏꯟꯗꯨ ꯉꯥꯏꯍꯥꯛ ꯊꯥꯔꯕ ꯃꯇꯨꯡ ꯆꯤꯡꯈꯠꯂꯛꯄ ꯍꯦꯛ ꯍꯧꯕꯒ ꯃꯊꯛꯇꯒꯤ ꯎꯍꯩ ꯊꯥꯗꯔꯛꯂꯤ꯫ ꯂꯩꯁꯅꯥꯗꯨ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ, ꯍꯩ, ꯐꯖꯅ ꯐꯝꯂꯒ ꯆꯥꯕ ꯌꯥꯗ꯭ꯔꯣ? ꯀꯔꯤ ꯉꯥꯡꯅꯨꯅꯦ ꯃꯁꯤꯕꯣ? ꯎꯍꯩ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕ ꯃꯥꯁꯨ ꯀꯔꯤꯝꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥꯆꯧꯕꯤ ꯀꯩꯗꯧꯔꯒꯦ? ꯑꯩ ꯎꯍꯩꯁꯦ ꯐꯖꯅ ꯆꯥꯔꯤ꯫ ꯅꯌꯥꯗꯒꯤ ꯇꯥꯍꯟꯗꯅ ꯆꯥꯕ ꯍꯩꯇ꯭ꯔꯣ? ꯍꯥ? ꯅꯪꯅ ꯃꯊꯛꯇꯒꯤ ꯎꯍꯩ ꯑꯃ ꯊꯥꯗꯔꯛꯄꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯆꯦꯟꯈ꯭ꯔꯕꯅꯤꯅꯦ꯫ ꯑꯗꯣ ꯏꯃꯥꯆꯧꯕꯤ, ꯏꯃꯥꯅ ꯌꯨꯝꯗ ꯏꯟ ꯆꯤꯡꯕꯗꯁꯨ ꯑꯩꯗꯤ ꯍꯩꯅꯧ ꯃꯊꯛꯇ ꯀꯥꯔꯒ ꯍꯩꯅꯧ ꯑꯗꯨꯝ ꯆꯥꯏ, ꯑꯗꯨꯒ ꯃꯈꯥꯗꯁꯨ ꯊꯥꯗꯩ꯫ ꯑꯩꯅ ꯃꯈꯥꯗ ꯍꯩ ꯊꯥꯗꯔꯁꯨ ꯑꯩꯈꯣꯏ ꯃꯥꯗꯤ ꯀꯩꯝꯇ ꯍꯥꯏꯗꯦ꯫ ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯁꯅꯥꯗꯨ ꯃꯀꯣꯛ ꯊꯥꯗꯩ, ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯃꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯖꯥꯠꯂ? ꯃꯥꯒꯤ ꯃꯃꯥꯗꯨꯕꯨ ꯏꯟ ꯆꯤꯡꯕ ꯀꯌꯥꯝ ꯍꯩꯕ ꯖꯥꯠꯅꯣꯅꯦ? ꯏꯃꯥꯆꯧꯕꯤ, ꯅꯪꯁꯨ ꯏꯟ ꯆꯤꯡꯕ ꯍꯩꯕ꯭ꯔꯣ? ꯉꯥꯏꯈꯣ ꯊꯣꯏꯕ, ꯅꯪꯒꯤ ꯏꯃꯥꯅ ꯏꯟ ꯆꯤꯡꯕꯗ ꯅꯪꯅ ꯎ ꯃꯊꯛꯇ ꯐꯝꯂꯒ ꯃꯈꯥꯗ ꯎꯍꯩ ꯊꯥꯗꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯊꯥꯗꯩꯌꯦ ꯏꯃꯥꯆꯧꯕꯤ꯫ ꯑꯗꯨꯗꯤꯅꯦ ꯑꯩꯒꯤ ꯏꯟꯁꯤꯗꯁꯨ ꯊꯥꯗꯔꯛꯎꯁꯦ꯫ ꯀꯩꯒꯤꯅꯣ ꯏꯃꯥꯆꯧꯕꯤ? ꯍꯩꯃꯥ, ꯅꯪꯒꯤ ꯏꯃꯥꯗꯒꯤ ꯑꯩꯅ ꯏꯟ ꯆꯤꯡꯕ ꯍꯦꯟꯅ ꯍꯩꯔꯤꯕꯅꯤꯅꯦ꯫ ꯑꯣ ꯍꯣꯏ ꯏꯃꯥꯆꯧꯕꯤꯗꯨꯗꯤ ꯏꯃꯥꯆꯧꯕꯤꯅ ꯏꯟ ꯆꯤꯡꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯩ ꯎꯍꯩ ꯊꯥꯗꯔꯛꯀꯦꯀꯣ? ꯍꯩ, ꯑꯃꯠꯇꯒ ꯅꯠꯇꯦ, ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯝ ꯊꯥꯗꯔꯛꯎ, ꯑꯗꯨꯒꯅꯦ ꯅꯃꯥꯗ ꯍꯣꯔꯦꯟ ꯄꯥꯎ ꯇꯝꯒꯗꯕ꯫ ꯍꯣꯏ ꯑꯩ ꯇꯝꯒꯦ ꯏꯃꯥꯆꯧꯕꯤ꯫ ꯂꯩꯁꯅꯥꯗꯨ ꯏꯟ ꯆꯤꯡꯂꯤ, ꯊꯣꯏꯕꯅ ꯎꯍꯩ ꯊꯥꯗꯕ ꯂꯦꯞꯇꯦ꯫ ꯏꯟ ꯆꯤꯡꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯎꯍꯩ ꯊꯥꯗꯔꯕꯅꯤꯅ ꯉꯥꯁꯨ ꯑꯝꯇ ꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯄꯪ ꯊꯧꯅꯥ ꯎꯠꯂꯨꯕ ꯂꯩꯁꯅꯥꯗꯨ ꯉꯥꯁꯨ ꯑꯝꯇ ꯐꯥꯍꯧꯗ ꯃꯥ ꯍꯨꯃꯥꯡ ꯀꯥꯡꯗꯨꯅ ꯇꯣꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯕꯗꯨꯗ ꯃꯌꯨꯝꯗ ꯍꯟꯕ ꯌꯥꯔꯦ ꯈꯟꯅ ꯃꯦꯂꯩꯅ ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯍꯣ ꯏꯆꯦ ꯏꯕꯦꯝꯃ, ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯒꯦ? ꯑꯩꯈꯣꯏꯗꯤ ꯏꯟ ꯆꯤꯡꯕ ꯍꯩꯕꯅꯤꯅ ꯃꯌꯥꯝ ꯑꯃ ꯐꯥꯔꯦ꯫ ꯏꯅꯥꯎꯗꯤ ꯀꯌꯥꯝ ꯐꯥꯔꯕꯒꯦ? ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯂꯣꯡ ꯈꯣꯟꯕ ꯍꯩꯕꯅꯤꯅ ꯏꯆꯦꯗꯒꯤ ꯇꯥꯗꯅ ꯐꯥꯔꯤꯌꯦ꯫ ꯃꯅꯥꯎ ꯏꯕꯦꯝꯃ ꯃꯦꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥꯗꯨ ꯐꯦꯠ ꯂꯥꯎꯏ, ꯑꯗꯨꯕꯨ ꯑꯐꯕ ꯁꯥꯗꯨꯅ ꯈꯨꯝꯂꯤ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯟꯅꯕ ꯇꯧꯔꯁꯤꯔꯣ? ꯍꯣꯏ ꯏꯆꯦ, ꯇꯨꯒꯣꯟ ꯑꯁꯤꯁꯨ ꯄꯥꯊꯣꯛꯂꯤ, ꯑꯗꯨꯅ ꯍꯜꯂꯁꯤ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩꯗꯨ ꯄꯠꯌꯥꯏ ꯑꯗꯨꯗꯒꯤ ꯀꯥꯔꯛꯂꯦ, ꯑꯗꯨꯒ ꯃꯆꯥ ꯊꯣꯏꯕꯕꯨ ꯀꯧꯊꯔꯤ꯫ ꯊꯣꯏꯕ, ꯎꯍꯩꯗꯨ ꯌꯥꯝ ꯆꯥꯁꯤꯜꯂꯅꯨ, ꯅꯁꯥꯗꯣ ꯑꯃꯨꯛ ꯅꯥꯔꯛꯄ ꯇꯥꯔꯦ꯫ ꯊꯣꯏꯕꯗꯨ ꯎꯊꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯩ, ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯏꯃꯥꯆꯧꯕꯤꯁꯦ ꯉꯥ ꯃꯌꯥꯝ ꯐꯥꯕ ꯍꯩ꯫ ꯑꯩꯅ ꯃꯊꯛꯇ ꯐꯝꯂꯒ ꯎꯍꯩ ꯃꯌꯥꯝ ꯂꯪꯊꯔꯁꯨ ꯏꯃꯥꯆꯧꯕꯤꯗꯤ ꯏꯟ ꯑꯗꯨꯝ ꯆꯤꯡꯏ꯫ ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯁꯅꯥꯗꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯃꯦꯂꯩꯅ ꯍꯔꯥꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯁꯨ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯏꯃꯥ, ꯏꯗꯣꯝꯆꯥꯁꯨ ꯉꯥ ꯐꯥꯕ ꯌꯥꯝ ꯍꯩꯗ꯫ ꯑꯩꯅ ꯏꯁꯤꯡ ꯐꯅ ꯁꯥꯟꯅꯔꯁꯨ ꯂꯣꯡ ꯑꯗꯨꯝ ꯈꯣꯜꯂꯒ ꯂꯩꯔꯤ꯫ ꯆꯥꯎꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯦꯂꯩꯗꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯈꯣꯏ ꯆꯠꯄ ꯍꯧꯔꯝꯂꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯍꯧꯔꯣ ꯍꯧꯔꯣ, ꯏꯆꯦꯁꯨꯅꯦ ꯍꯪꯒꯦꯟ ꯄꯧꯔꯥꯁꯦ ꯃꯁꯤ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ꯫ ꯐꯅꯤ ꯏꯆꯦ, ꯊꯣꯏꯕ ꯆꯠꯁꯤ꯫ ꯋꯥꯍꯩꯗꯨꯃ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯠꯄ ꯍꯧꯏ꯫ ꯂꯝꯕꯤꯗꯨꯗ ꯆꯠꯅ ꯆꯠꯅ ꯃꯦꯂꯩꯅ ꯃꯆꯥꯗ ꯏꯟꯁꯤꯜꯂꯤ꯫ ꯅꯃꯥꯆꯧꯕꯤꯒꯤ ꯇꯨꯡꯒꯣꯟꯗ ꯌahꯧꯕ ꯉꯥ ꯃꯌꯥꯝꯗꯣ ꯅꯪ ꯎꯔꯛꯂꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯎꯔꯦ꯫ ꯑꯩꯅ ꯎꯍꯩ ꯊꯥꯗꯔꯤꯈꯩ ꯏꯃꯥꯆꯧꯕꯤꯗꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯌꯦꯡꯉꯣꯏ, ꯅꯃꯥꯆꯧꯕꯤꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯂꯤꯉꯩꯗ ꯅꯪꯅ ꯇꯨꯡꯒꯣꯟꯁꯦ ꯍꯨꯒꯗꯕꯅꯤ꯫ ꯏꯃꯥ, ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯐꯥꯔꯗꯤ? ꯍꯟꯗꯛꯇꯤꯅꯦ ꯏꯃꯥꯒ ꯂꯣꯏꯅꯅ ꯆꯠꯁꯤ꯫ ꯏꯃꯥꯅ ꯃꯤ ꯌꯦꯡꯂꯛꯀꯦ, ꯑꯗꯨꯒ ꯇꯨꯡꯒꯣꯟꯗꯣ ꯅꯪꯅ ꯍꯨꯒꯗꯕ꯫ ꯑꯗꯣ ꯏꯃꯥ, ꯈꯔ ꯐꯖꯅꯗꯤ ꯇꯧꯁꯤꯀꯣ? ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯀꯩꯅꯣ, ꯅꯃꯥ ꯍꯨꯔꯥꯟꯕꯤꯔ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯏꯃꯥꯆꯧꯕꯤꯁꯤ ꯄꯪꯗꯤ ꯄꯪꯉꯤ, ꯑꯩꯅ ꯁꯤꯡꯕ ꯍꯦꯟꯕꯩ ꯋꯥꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯅꯪꯒꯤ ꯅꯄꯟꯗꯧ ꯑꯄꯪꯕꯅ ꯂꯧꯕ ꯅꯨꯄꯤꯅꯕꯨ ꯀꯌꯥꯝ ꯁꯤꯡꯅꯤꯒꯦ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯍꯨꯔꯥꯟꯒꯗꯕ ꯌꯥꯝꯅ ꯂꯩ, ꯊꯨꯅ ꯌꯥꯡꯅ ꯆꯠꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯄꯥꯠꯇ ꯂꯩꯍꯧꯔꯤꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯇꯧꯔꯤ꯫
Hanggen pauradu senjin maloiraduna leisnadu yam tapna. Ibungo, ima waige nang munna tawko. Hoi ma, kay haiduno. Aduburo, yum hek yawbagane. Nang imungda sinsilaga, kon asawba man putorakadaba. Nga hap na buray ma. Kon kagda natana. Imungda lehawba, imagi tungon aman mo to. Adusu putorakadaba ni. Adudi kay ginoy ma. Yengoy, nadom sagi tunggon to. Nang suuhawi dana. Hoy, uhawi ma. Nga amani dagi hina yawkidi. To, aduni. Makoy na nga padrabani na. Imay sagi tunggon siya. Makoy na hugi harakadawri ni. Aduna ako'y sunya. Kok sana batay. Adudi ma, ako'y hawsi kay dawgan eh. Ima na nga say, ahan ba insing madalaki ba? Nga prumdo nang suuhawi dana. Hoy ma, uhawi. Madugi nga prum masado ka. Lin masama gan eh. Imagi tunggol sida. Yawdo na iribani. Ish, madudi kamay tong ni ma. Lindo, misi oy jo. Bakal ka no, masidi niya. Mahusin malin na tiyi. Chiklabasu kay susiroy. Adudi ma, tunggo na maduda linduga ngaprumduga punahap laga tamsi ayro. Tamdawri bani. Madugi tunggo no, madu oy na niya. Makoy di hek hural halasi. Ngasidi mitik tawke. Hoy yay ma. Horen na natunggon putorok po do. Namay na mitsing na putorok ko. Makoy da uwan bayabo natin. Hoy ma, ay pasala torok eh. Sisi, paurasya, ang tapayro. Iman hanggil si payrake. Hoy ma, ay payrake. Asyahay na raga mamamasaan nito yung gilambitom na karakli. Mamamasaan nito lang po uraga so labi ahal laman na kaurai. Namana sabo nga kaya paraklagi. Oy daway haizindo na lays naman na kumlay. Imabok, tunggol siya patok makay paray. Adudi, ay sukara lehaw kita na. Nanggido po, yuwan gadro. Imabok, matang doy na lawbiro. Ay hinaw nupi may laydo. Ngayam na saningin hay baduda. Ado na nasidi pinig at pizaruragi. Is, untok na nungsinag da. Pay. Mauhay ba sidi niya? Adom na nungsi na laymin na kadabani ko. Kang day mabok, ay na di, makoy kaya mo ko nabi. Ado mo na di, masing tabi ba natin ah? Ado mo di, nang nahal sa bahay do, uwayrurabanin na. Karaso yak pintok po tamlo. Hoy mabo, ang ang uway ba duda, kang zada na tawri ba ni? Maranay na, adong gyan tazara kanida. Hoy, aduni. Laymin na bahay ba si di, karaso, yang tok yang sintaw ka daw ni. Pare imabo, ado di, ay ko'y mo sa lukigi. Pare, yawro. Sakrabi nupi si di yung hawduna ahal orabi nupi do wakal da kali. Kaya da mabuksil ingkra ba ngang no. Makol mo wana nung sili ba. Takka na marol na makangli ba. Hadubo ay gilay bag si dadi. Apa ba imawahay ba do. Mapu mahak na tambidam dramali. Unthok na sak na len ba da tari da ko. Tabay gipun sisya. Asihay na tabado makong tap na tang do na may leragasat pahopshe. Mayum tam na lakliba, mamamasaan ni Duso, hawsikti, mayum yaw silagli. Mama na haiki matung ina, kana layba no hay na, sawba, mamituot pahuragli. Chawba na, mamilikay ko ragpa sida, loto na irabi melaydo, imong datu na sensilay. Mama na sensilag putung uraga, toybado, mamilang kanto na. Koydurgi ma, lahura ba? Lahura. Namasaw ito, lahura ba ni? Salo. Ay ko'y kitong goto, puturo. Koy ginoy ma, puda putorong niya, maduda, mautsin ka tori ba ni maduna? Hoy ma. Asiyahay do na toy ba do maningadom tuna sintokse, aduga, tunggolan mamupayraga amuk sanglay. Ima, ay tora. Ngay ko, ima mi yengkiki. Huran mahay ba sidi, ay nasing na hugadab ni. Taray na hubayaba na tirya. Asiyahay do na melay do, mapan adomda, hay fit yengi, aduga masinda solay. Hay ma. Amta layram chene. Yarboy ma. Toy ba, salo. Namasaw ito, imong desangkre. Da chawbudi ma. Ihe, masu lay chahaywan ya. Hoy ma, nangadum layo ko duda. Salo. Ay ko'y gitong mo tanam lagan ya. Namasaw bi hoy gisya. Puro, kang labra.
ꯊꯣꯏꯕꯗꯨ ꯏꯃꯨꯡꯗꯒꯤ ꯈꯪꯆꯦꯟ ꯆꯦꯟꯊꯣꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯁꯅꯥ ꯃꯥꯒꯤ ꯇꯨꯡꯒꯣꯜ ꯑꯗꯨ ꯍꯥꯟꯅ ꯇꯥꯛ ꯄꯥꯏꯈꯠꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯇꯨꯡꯒꯣꯜ ꯑꯗꯨꯅ ꯂꯩꯃꯥꯏꯗꯃꯨꯛ ꯊꯅꯝꯂꯒ ꯑꯅꯤꯗꯨ ꯃꯍꯨꯠ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡ ꯊꯣꯏꯕꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯍꯨꯔꯥꯜꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯍꯨꯔꯥꯜꯂꯕꯅꯤꯅ ꯊꯣꯏꯕꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯃꯥ ꯉꯁꯤꯗꯤ ꯑꯩꯅ ꯍꯨꯔꯥꯟꯕ ꯉꯝꯂꯦ ꯏꯁꯥꯗꯤ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯕ ꯍꯨꯔꯥꯟꯕ ꯍꯩꯈ꯭ꯔꯦꯗ ꯀꯗꯥꯏ ꯇꯨꯡꯒꯣꯟꯗ ꯄꯤꯔꯛꯎ ꯏꯆꯦꯃ ꯉꯥ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯍꯣꯏꯅꯦ ꯑꯃꯨꯛꯇꯕꯨ ꯍꯨꯝꯖꯤꯜꯂꯒ ꯁꯥꯟꯅꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩꯗꯨ ꯇꯨꯡꯒꯣꯟ ꯑꯗꯨꯗ ꯃꯈꯨꯠ ꯍꯨꯝꯖꯤꯜꯂꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯍꯣꯏ ꯃꯥ ꯀꯔꯤꯅꯣ ꯁꯤꯗꯤ ꯂꯤꯟꯅꯤꯗꯅ ꯁꯤꯗꯤ ꯍꯩꯃꯥ ꯂꯤꯟꯅꯤꯅꯦꯍꯦ ꯃꯦꯂꯩꯗꯨ ꯂꯋꯥꯏ ꯁꯥꯠꯂꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯪꯊꯣꯛꯇꯨꯅ ꯃꯀꯣꯛꯇ ꯃꯈꯨꯠ ꯊꯝꯂꯤ ꯃꯦꯂꯩꯅ ꯂꯥꯎꯈꯤꯕ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯔꯒ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯅꯣꯛꯂꯤ ꯏꯃꯥ ꯑꯩꯈꯣꯏ ꯊꯣꯏꯕꯅ ꯊꯅꯝꯂꯤꯕ ꯇꯨꯡꯒꯣꯟꯁꯦ ꯑꯁꯤꯕꯨ ꯀꯩ ꯌꯥꯎꯖꯥꯠꯅꯣ ꯀꯔꯤꯕꯨ ꯌꯥꯎꯅꯤꯒꯦ ꯉꯥꯈꯥ ꯈꯔ ꯄꯛꯑꯝꯗꯧ ꯃꯉꯥꯏꯔꯦ ꯌꯦꯡꯉꯨꯁꯤꯃ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯣꯛꯂꯛꯂꯤ ꯂꯩꯔꯝꯂꯤꯕ ꯇꯨꯡꯒꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯂꯩꯁꯅꯥꯗꯨ ꯃꯃꯥꯏ ꯁꯨꯏ ꯍꯨꯔꯥꯟꯕꯤ ꯆꯤꯟꯊꯤꯕꯤꯁꯦ ꯉꯥ ꯐꯥꯕꯗꯤ ꯍꯩꯇꯦ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯕ ꯁꯥꯗꯅ ꯃꯁꯤꯕꯨ ꯉꯥꯒ ꯌꯥꯎꯕ꯭ꯔꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯗꯨ ꯃꯈꯨꯠ ꯅꯥꯝꯃ ꯑꯃ ꯌꯥꯗꯨꯅ ꯇꯨꯡꯒꯣꯟ ꯑꯗꯨꯕꯨ ꯀꯟꯊꯩ ꯉꯥ ꯈꯔ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯇꯤꯟꯐꯥ ꯃꯌꯥꯝ ꯑꯃ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯇꯥꯔꯛꯂꯤ ꯂꯩꯁꯅꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯑꯌꯥ ꯇꯤꯟꯐꯥ ꯃꯌꯥꯝꯁꯤꯗꯤ ꯂꯩꯁꯅꯥꯗꯨ ꯌꯥꯝ ꯁꯥꯎꯅ ꯃꯦꯂꯩꯒꯤ ꯌꯨꯝ ꯑꯗꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯅꯔꯟꯗꯤ ꯂꯩꯇꯅ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕꯤ ꯍꯩꯇꯅ ꯍꯩꯄꯥ ꯁꯥꯕꯤ ꯆꯤꯟꯊꯤꯕꯤ ꯍꯨꯔꯥꯟꯕꯤ ꯈꯨꯝꯂꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯦꯂꯩ ꯃꯥꯁꯨ ꯂꯥꯎꯅ ꯈꯨꯝꯂꯛꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯉꯥꯡꯅ ꯑꯄꯪ ꯁꯤꯔꯒ ꯍꯔꯥꯎꯕꯤ ꯃꯤꯃꯥꯡ ꯊꯣꯛꯂꯒ ꯑꯐꯕ ꯁꯥꯕꯤ ꯃꯤꯋꯥ ꯉꯥꯡꯂꯒ ꯏꯃꯨꯡ ꯊꯨꯒꯥꯏꯕꯤ ꯅꯔꯝꯆꯠ ꯑꯣꯔꯛꯄ ꯉꯝꯗꯕꯤ ꯌꯨꯝꯒꯥꯏꯕꯤꯅꯤ ꯅꯪꯗꯤ ꯌꯨꯝꯒꯥꯏꯕꯤ ꯍꯣ ꯑꯄꯪ ꯌꯨꯝꯒꯥꯏꯕꯤ ꯍꯥꯏ ꯆꯤꯟꯊꯤꯕꯤ ꯃꯆꯤꯟ ꯊꯤꯕꯤ ꯍꯨꯔꯥꯟꯕꯤ ꯍꯣ ꯌꯨꯝꯒꯥꯏꯕꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯌꯨꯝꯒꯥꯏꯕꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯣꯏꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯗꯨꯃꯥꯏ ꯁꯨꯝ ꯂꯥꯎꯅꯔꯗꯤ ꯏꯃꯥꯒꯤ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯃꯤꯅ ꯂꯣꯏ ꯈꯪꯈ꯭ꯔꯅꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯃꯁꯤꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯑꯩꯗ ꯇꯨꯃꯤꯟ ꯂꯩꯍꯧꯔꯒꯦ ꯃꯅꯥꯎꯅꯨꯄꯤ ꯃꯦꯂꯩꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕꯁꯤꯗ ꯂꯩꯁꯅꯥꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯁꯦꯡꯕ ꯆꯨꯝꯕꯗꯣ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯕꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯤꯔꯕꯔꯣ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯗꯤ ꯅꯪꯕꯨ ꯊꯧꯅꯥ ꯌꯥꯝ ꯐꯈꯤꯕꯗꯥꯏ ꯃꯃꯥ ꯂꯩꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯥꯎꯕꯗꯨ ꯌꯥꯝ ꯇꯞꯅ ꯏꯃꯥ ꯏꯟꯗꯣꯝꯆꯥꯅ ꯅꯪ ꯄꯪꯉꯦ ꯍꯥꯏꯁꯦ ꯆꯨꯝꯕ ꯃꯥꯜꯂꯤ ꯍꯩ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯣ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ ꯏꯟꯗꯣꯝꯆꯥꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯁꯦ ꯃꯥꯒꯤ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯂꯩꯀꯥꯏ ꯃꯤꯅ ꯇꯥꯈ꯭ꯔꯅꯤ ꯈꯟꯕꯩꯅꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯃꯈꯥ ꯁꯨꯝ ꯇꯥꯅ ꯂꯥꯎꯅꯔꯒ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯐꯠꯇꯕ ꯃꯌꯥꯝꯁꯤꯁꯨ ꯃꯤꯅ ꯂꯣꯏ ꯇꯥꯈꯤꯗꯣꯏꯅꯤꯀꯣ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯆꯥꯎꯕꯗꯨ ꯌꯥꯔꯛꯇ ꯉꯪꯏ ꯄꯛꯇꯤ ꯄꯛꯆꯔꯤ ꯑꯃꯅ ꯆꯤꯟꯊꯤꯕꯤ ꯍꯨꯔꯥꯟꯕꯤ ꯑꯃꯅ ꯑꯄꯪꯕꯤ ꯌꯨꯝꯒꯥꯏꯕꯤ ꯌꯥꯏ ꯍꯥꯏꯁꯤꯅꯤ ꯏꯟꯗꯣꯝꯆꯥꯒ ꯏꯃꯥꯒ ꯃꯈꯣꯏꯅꯤ ꯄꯨꯟꯁꯤꯜꯂꯒ ꯆꯤꯟꯊꯤꯕꯤ ꯌꯨꯝꯒꯥꯏꯕꯤ